Waiting in the crucible. Waiting in the crucible. Awa anang chaitheng changyeng kaya gi marakta ngai ba haiba haibase ngasi para tara mathoi suba. Lesson number 11 Sabbath school gi para gi maming ni. Tabi riba mayambu ishor gi mingna na khoi bo amukka taram no okcheri ngasi gi para asi naina ba asina ai khoi gi punsina awa anang lakpa matamda ai khoi gi pen da ba lakpa matamda ishor gi changyeng kaya gi marak asida ai khoi kuina khangba ngamba du oiba phangna na ba ai khoi kan hotna si ishor na su bor adu pina bi bo oisino. Waiting in the crucible hoi ngai ba hai ba se mi oiba kana na su pamde asumai na mi krana phagi oina hai nei. Never ask for patience or else he will give it to you. Haine. Ishor de ishor ay khang ba hai ni ngai gi bor pibio haine ishor da ni jaganu pratna tawnu adu already ishor na nang bo khang na ba khang ba hai na ba awa anang ka pi gi ni haina phagi oina jok taw na ngang na ba su lai hoi adu bo ngasi gi ishor na ekhoi bu ngai ba hayo hai ba sidi ishor na ekhoi ngai ba hai riba makai ekhoi ngonda awa anang pi gi ni hai ba nate adu bu punsi asi lai khrabani na mioi pok oina pok khrabani na ekhoi se asi bagi laman to laga pok khrabani na awa anang pap ki marak ta lai khrabani na soidana mak awa anang asi thengna gani hai ba se ishor na khang bagi maram na nakhoi maduda khang ba ngam ko haina ishor na hai bi bani hai ba se ekhoi na khang se. Yes, wait is one of the worst experience in life. Ngai ba hai ba se ai khoi gi mioi ba gi punsi da khwai di gi pam da ba haina da ba yara ba di ngai ba hai ba se leitre di phagani da haina khan ba du gum ba yam na pam da ba thodok amani kana na su maram kari amata ki su ngai ba pam de hai ba se ai khoi na khange adu bu ishor na ai khoi bu ngai ba hayo patience khang ba kallo hai bi bese maram lai begini hai bese ekhoi na khangjin si ngasi gi memory text hoina ekhoi gi writer na pb ri bese Galatians chapter 5 ki verse 22 mase fruit of the spirit thawai aseng bagi mahai sing gi marak adu de yawba aduni Galatians chapter 5 ki verse 22 da sumaina hai. But the fruit of the spirit is long suffering. The fruit of the spirit is long suffering. Adubu thawai aseng bagi mahai adudi kuina khangbi ba asine hain haibi. Hoi Christian oi bagi punsi da ai khoi gi punsi asida ichin inaw sing thawai aseng bagi mahai adu ai khoi ngon da yandra badi kana na su sarga leiba changba ngam loi hai ba sa ai khoi na phajana khangre adu oi badi thawai gi mahai adu gi manung adu da ngai ba hai ba ngai ba kan ba kuina khangbi ba ngam ba hai ba se yawe masi se kari gumba ai khoi ngon da Trabadi ai khoi gi punsi asida thawai aseng bagi mahai adu pandri haibane thawai aseng bagi mahai adu pandrabadi nang ai sarga chatningai matik chadri haibadu utlaga leibane ichini naw sing nang su ai khoi loina mak ngai basi yamna waye ngai ba pamde ai khoi khang ba kuina khang ba ai khoi gi punsi da yamna watle adu bu masi leigada bani haina ishor na haibi. Jesus wants us to wait. Ishor na Prabhu Jesu na ai khoi bo ngai ba pame kari gi why because he wanted us to get something better in life. Maramdi ngai ba buhay rabadi ishor na ekhoi da promise daw bi base nangi punsi da karigumba aphaba nang phangani haina ishor na ekhoi buhay bi. Adun as simple as this sumai na ekhoi na icham sumai na hai se if you wait then you will definitely get what you want. Nang ngai ba buhay ra ba ngai ba bukal ba nang na pamba do nang so idana phangani. And if you don't wait adu bu nang na ngai ba ngamdra badi ngai dra badi then you will not get what you want. Nang na pamba do phangloi hai se ekhoi na khang. Hoi the God of patience ishor ase khang ba haiba kuina khang bi ba yam na ngai ba haiba ishor ne haiba se ekhoi na Bible de gi uba phangi. Romans chapter 15 gi verse 4 amasung 5 aduda kari haibi ayo ishor na apostle Paul na haibi ne ekhoi ngon da ngai ba lai ba patience kuina khang bi ba lai rabadi amasung ngai ba se hai rabadi masina ekhoi gi punsi da it will produce hope asa lai ba ama pi gani asa pi gani ishor na ekhoi ngon da kuina khang bi ba ngai ba hai ba se ishor na ekhoi bu demand awe maram di kari gi he himself Romans 15 gi 4 amasung verse 5 ta maru oina yeng maganda our God is a God of patience ai khoi gi ishor asidi
kuina khangbiba ngaiba haiba adugumba ishor ne hai kuina khangbiba amasung ngaiba haiba ishor gi matung illabadi magi manai oiba magi sebok oiba isininaw sing ai khoi gi punsi desu ngaiba haiba se leiba tabane mapu gi matung inba tabane mapu duna tauba tauba do ai khoina tauba tabane ai khoina khurum liba ishor sin ngaiba hairaga ai khoina yamna ngaiba ngamdaba hatu hatu tauba punsi adu hinglabadi ai khoiga ai khoina illiba master asigi marakta karigumba gave khradi leigini haibse ai khoina oi so the God of patience ishor ase kuina khangbiba ngamba ishor oibanina kuina ngaibiba ishor oibanina ai khoi su ngaibiba kuina khangbiba ase ngamme ishor ase kuina khangbiba ngaibiba ngamme haibse ai khoi gi punsida examples yamna uwe ko karigumba ai khoina pap tawraga pap ki atawmandi asibane haibse bible na hai ai khoina pap tawba khuding ado ai khoi gi atawman adu ishor na piram labadi ai khoi hinglam loye chini nausing adu bu ishor ngai ba haibana in his loving kindness minung shi chawba aduna through his patience mahana ai khoi gi kuina khangbi baduna ngasi phau ai khoi hinglaga lei ishor kari gi ngasi phau laktarga thengdaraga leiribra it is because he loves you and me maram di mana nangbo amasung ai bu nungsi bagini thawai busu mangan ningde aduna mangai raga leye haibasisu aikoina khangse aduna aikoina psalm number 37 gi verse 7 da wait patiently ko ning thau David na hai ishor bu nang ngai ba matam da wait ngayo patiently grumble tawdraga murum sondraga complain tawdraga yamna kuina khangdaga nang ngai ba adu tammo nang ngai ba matam da nang nungai na yam ing tap na ngai ba adu bunate wait patiently hairibase adu bu nang ngai ba gi process adu da nang gi punsida you will be even wounded nang gi hakchang da anaba phawba dak pham leiba adugumba phibam phawba nang laklabasu nang ngai ba se kallo hai so masida bible na patience kuina khangbi ba hai ba se ichin inausing masida ai khoi gi much pain ko awa anang kaya thengnagani hai ba se bible na ai khoi bu utpi aduna ai khoi na ngai riba process asida ai gi punsi da kari su thodok thok loi hai na ai khoi khanningai leite adubu ishor na ai khoi bu demand tori bisi nang gi hakchang asida dak leirabusu narabusu warabusu ko yamna milu pirang sinthar baso adugi matamda phawba aikhoi bu ngayo haibase ishorna hai aduna karigumba aikhoi na adugumba awa anang kaya adugi marakta ko aikhoi gi dak pham yauna naraba phawba aikhoi na ishor bu ngai rabadi aikhoi kuina khangbi ba adu leirabadi psalm number 27 gi verse 14 gi matung ina it will strengthen our heart maduna aikhoi gi thamoi ase kankhat hangani hai ngaiba bo hairaba soidanama aikoi gi thamoi ase kan kha laga aikoi gi asa adu lai hala aikoi ngaiba bo hairaba ichini naw sing aikoi gi punsida aikoi gi thawai ase shona he will strengthen our heart aikoi gi thamoi ase kan hanbi gani achumbada lepangam hanbi gani amasung ngaiba bo hairaba de aikoi gi akiba gi oira roidra asi kari thokadra haiba kiba gi wakhalon ado minimize nem ta hangani amasung ngaiba bo hairaba de maduna asa ado aikoi na pibi gani sabat ani hum gi mamang da aikoi na tam kare Christian tawba haibase asa laiba aduni karibo asa laiba udaba pot adubu uwa ngamdaba ishor adubu aikoi na asa laina hingpham thoe aduna amadu gi asa adu laina ba aikoi gi punsi da ahan bada ngai ba haiba kuina khangbi ba ngam ba haibase darkar oye haibase ngasi gi sabas ko na aikoi bu tak pi raga laye ishor na aikoi bu ngayo nange prathna adu khumbi gi ni haiba matamda aikhoina karigumba prathna ma ishorda nijaba matamda aikhoina ngaiba kanda karibu ngairibra ishorna khumbiba prathna aigi khumbiba aigi asi pibi yo haibado kaidongai pibi gadra hairaga madubu ngairaga leibra natraga pibi gadoriba ishor aduna magi on timing ishorgi in God's time ishorgi matamda pibi rakadoba adubu thazaraga mana aigi da makta soidana tharakanida aigi da makta grishu mana wat haloida haina pairiba mapu bol pumna makhuta pairiba mapu adubu aikoi ngai raga leibra haibisiu aikoi khallaga yengsi hoi aikoi gi ishor ase God of patience khangba kanba kuina ngai biba ishor oibagi maramna magi manai oibasing magi tung inbasing aikoi gi punsi disu kuina khangba ngai ba haibase haiba taye haibase aikoi na khangse aikoi na ngai ba matamda it doesn't matter how long we can wait kayam kuina aikoi ngai ma ngambra haibadu importance nate adubu it matters our attitude while we wait adubu aikoi na ngai ba matamda aikoi
ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯀꯣ ꯑꯩꯈꯣꯏ ꯀꯨꯏꯅ ꯉꯥꯏꯕ ꯉꯝꯃꯦ with many grumblings and complaints in our life ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯉꯥꯏꯗꯤ ꯉꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒ ꯃꯔꯃꯔ ꯇꯧꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯇꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯅꯦꯅꯥ ꯇꯥꯗꯕ ꯌꯥꯝꯅ eager ꯑꯣꯏꯕ resentment ꯑꯁꯥꯎꯕꯒ ꯌꯥꯎꯅꯅ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗ꯭ꯔꯥ ꯌꯥꯝꯅ anxious ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯏꯕ ꯑꯗꯣ ꯏꯁꯣꯔꯅ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨ ꯉꯝꯃꯦ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯈꯥꯡꯂꯒ ꯉꯥꯏꯕꯁꯤꯁꯨ ꯉꯝꯃꯦ but with many complaints ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯦ ꯏꯁꯣꯔꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯥꯝꯂꯤꯕꯁꯤꯗꯤ ꯀꯔꯤꯔꯥ ꯅꯪꯅ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯣ ꯅꯪꯒꯤ ꯊꯃꯣꯏ ꯑꯁꯦ ꯏꯪ ꯇꯞꯅ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤ ꯏꯁꯣꯔꯗꯤ ꯑꯉꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯪꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯪꯒꯤ attitude ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯁꯣꯔꯅ ꯌꯦꯡꯉꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯁꯤ In God's time, ishorgi matamda. Ko ishorgi shu matam laye haiba senga sige paradigi aikoina use. Aikoi khangduna su lakre. Miyoi ba aikoi gi matam laiba gumna ishorgi shu matam laye. Adubo miyoi ba gi matam ga ishorgi matam ga se kaidongai da su compare tauba yade haiba se shu aikoina uwe. Aikoi gi apamba matam da ishor na pibide. Ishorgi apamba matam da mana aikoi bu sijinai haiba se aikoina use. Romans 5 ki verse 6 da aikoina uba se karira. When we have no strength, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ then Christ come and died for us ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯂꯒ ꯃꯥꯅ ꯁꯤꯕꯤꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤ ꯀꯔꯤꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯏꯁꯣꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯃꯇꯝꯗ ꯅꯪ ꯑꯁꯦꯡꯕꯃꯛ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯀꯥꯟꯗ When we have no strength, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯧꯅꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ blessing ꯑꯗꯨ ꯄꯤꯕꯤꯒꯅꯤ ꯑꯗꯨꯃꯛꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦꯅ ꯃꯥꯡꯒꯗꯧꯔꯦꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯈꯤ Galatians chapter 4 ꯒꯤ verse 4 ꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯈ꯭ꯔꯕ ꯀꯔꯤ ꯍꯥꯏ When the fullness of time has come Achaba matam ado lakraba kanda God sent his son to be born as human ishor da mahaki machani pa ado miyoi oina pokna na bathabi ki hai When the fullness of time has come matam achaba do lakra porna magi machanu pa ado miyoi oina pokna na bathabi ki masidige ekoina ubase krira ishor gi su magi timing his own timing laye madugi mahaki timing mahaki pungpham aduda ishor gi gari aduda ishor gi pungpham aduda hojik ti chap chakre haba matam aduda Jesu Christa bo mana miyoi oina pokna na batharakibani miyoi bagi timing da nate aduna ishor gi timing ase laye haibse ekoina ngasi se uba ngamse aduna masigi verse asida Paul na aikoy bo takpiri base krira harga Jesu Christ na aikoy gidamakta sibi base it is exactly the right time ko aseng bamak da seng na yam the needful oy kraba darkar laiba matamak to the ishor na larga aikoy gi sibi bani hai Koi masi kaidongai ju ishor na larga aikoy gi sibi base theng man khre hai ni ngai leite ngan man khre hai ban ngai su leite adubu at the exact time matam chap chaba matam da Jesu Christ na aikoy gidamakta larga mana sibi ki ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯥꯏꯕ ꯍꯩꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯔꯒ ꯊꯥꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ by faith ꯎꯗ꯭ꯔꯒ ꯊꯥꯖꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯎꯗꯕ ꯃꯄꯨ ꯑꯗꯨꯅ ꯑꯩꯅ ꯅꯤꯕ ꯃꯇꯝꯗ ꯃꯥꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯗꯦꯚꯦꯂꯞ ꯇꯧꯕ ꯇꯥꯏꯌꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯔꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯁꯤ ꯑꯗꯨꯅ in God's time ꯏꯁꯣꯔꯒꯤ ꯃꯇꯝ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯉꯁꯤ ꯈꯨꯝꯕꯤꯗ꯭ꯔꯕꯁꯨ ꯏꯁꯣꯔꯒꯤ ꯃꯇꯝ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯂꯒ ꯃꯥꯒꯤ ꯑꯆꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯁꯤꯡꯂꯨꯞꯇ ꯑꯩꯒꯤ ꯚꯤꯂꯦꯖ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯣꯏꯗꯕ ꯕꯣꯔ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯅ ꯉꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯌꯦꯡꯗ꯭ꯔꯒ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯄꯤꯕꯤꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯄꯨ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯦꯡꯂꯒ ꯉꯥꯏꯁꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗ ꯁꯣꯏꯗꯅ ꯅꯪ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯁꯤ ꯃꯊꯪꯗ David An object lesson in waiting. David na kramaina ngai khibra. Magana ngai khiba punsidigi. Aikoi ngasi hinghoriba lemhoriba Christian sing na kramaina ngai ba se tamchira hai ba se ngasi azumaina usi. Aikoi na 1 Samuel chapter 16 verse 1 through 13 adu da pa ba kanda.
Prophet Samuel na mahakpo ningthau oina anoint taubi ki ba thau tai bi ki bagi wari do khange mahakpo angang oiringai da nang ase ningthau oira da bani haina ishor na nang bu hai kre haina thau tai bi khra bagi matung da mahak na amuka mapa jesi gi yaw selaga lobuk ta thabak suraga matam kuina laiki Jerusalem gi throne ningthau gi singhasan adu da pham bagi matam adu laktre phawba hai bagi artha di nang ase ningthau oirani hai bi khra matam aduda hekta mahning thau oikide ishor gi timing ai nauji hai ki bagumna mioi bagi timing natraga nangasi ning thau oirani hai de mioi bagi timing di ngasi mak ning thau oina pham ga dabani adubu ishor gi timing di madu nate madu David na ngai ki kui na ngai ki hek promise tau bi ki ba thau tai bi ki ba ma bu ning thau oina anoint tau bi ki ba numit adu digi mapa gi lobuk ta thabak suraga mapa gi yaw selaga matam kui na laibagi matungda Jerusalem gi laibak aduda ning thau gi singhasan da ning thau oina pan ba phangki habse akoina aduna akoina 1 Samuel 16 aduda paba kanda ningthau David ase mahakna ningthau do oirak tringai da Saul haiba ningthau adugi thamoi penhanana ba magi awa anang taba matamda thamoi sumbina na ba isai saklaga sumbi ba nupa macha ama oina haurakki aduga amuka mahakna kri tawki 1 Samuel chapter 17 adu paba kanda kri tawe ningthau gi damakna ngasai isai sanaraga magi guitar khongraga kri tawraga ningthau gi thamoi penhan ba oina lairamba adudigi mana Goliath Palestine gi mi jamna chaw sangkraba adugumba giant ama bo hat kebadagi ma ase Israel gi hero oina ma ase amuka laki matam adugi ningthau Saul amasung mahaki machanupa Jonathan na soidana David ase ningthau oirakhni haibase khangraba so ishor na mangon na ngangbi krabasu David does nothing to advance his God-given destiny. Mahangna ishor na nang si ningthau oirani haina haibi kibududa ai se kedongoi ningthau ge singasan da phamge raina hatu na ma kari su thabak tau ki de hai isini naw sing ai khoi khalagi yeng se ai khoi ge punsi da kari gumba adugumba achauba promotion adu pb rabadi adugumba achauba privilege adu ai khoi ngon da pb rabadi ai khoi ngai ba ngam gadra ko David kum da ai khoi ngai ba ngam gadra it's very difficult ngai ba se yamna luna thokne adubu David tingai ki aduna ngai riba period aduda kaidongwai yaurakadra haibigi yamna anxiousness adusu mangonda laikide aduga madu thuna lakninga haina mana matam adugi King Saul adubu hat tuna kri tawduna su tawke ba thabak amata su laikide adu ma kri su thabak tawde advance tawninga ishor ge promise adu advance tawninga tawkide adubu ma ngai ki ngai ba se magi punsi da laiki 1 Samuel chapter 26 verse 1 through 11 do yeng bakanda David na mana ningthau Saul bo hat ningai tanja phangki hoi magi punsi bo attempt tawri ba ningthau ni adubu magbo haningai attempt tawri ba ningthau adubu mana hatna na bagi matam adu phangki adubu magna madugi ningthau Saul adubu hat khide ningthau David na angang oina mapa Jesse gi yaw selaga lobuk ta thabak suraga leiramba matam adudagi ningthau Saul gi damakta isai saklaga leiramba amasung Goliath bo hat khiba adudagi amuka mana King Saul amasung Jonathan na magi punsibu tenhan na bo hotna rakpada chen khiba kaya adudagi haurak le hairaga ningthau gi singasan da pham khiba matam adu kuiba matam adu kuina ngai khibori adu ekoina yengde hairaga David gi wari digi ekoina tamjagada base karira don't grab what God has not yet given ishor na nangine haina na khutmak ta sinadriba pot adu nangna hekta lamraga munba se tawgunu haibase akoina uba phange hoi ishor na de promise tawbi khre ishor na de haibi khre adubu nang ase ningthau oirani habse ishor na han na tak to pi khre adubu ningthau gi singhasan ase nangine ngasi pai khro haina pidri phau David na ngai ki adugumna aikoi gi punsi di su ngai ba haiba ta bane sini rausing marakta di aikoi gi punsi di yam anxious oina aikoina phangada bodo kaidongoi kramai tawradi thuna phangsira haina aran ba min sijinarga aikoina phangada ba promotion bu oiro position bu oiro aikoina hekta phangningai hotnai adubu David ki wari asida yelga ishor na ma bu ningthau oirani haina anoint tawbi khrabasu mage anoint tawki ba numit adudige singhasan lakna phamki baje matam koina changki madugi matam ado aikoina ngai ba haise David komna aduna aikoi gi punsi da soidana ngai ba haibase di thengna raga laikhrani aduna ngai ba se hairabadi soidana ishor gi ataba matam da aikoi gi punsi da mage bor ado soidana pibi gani aduna aikoi ngai ba kanse ngai ribagi manung asida hekta aikoi gi blessing ado phangna no any means sijinarga aikoi hekta grab down na ba hot na roi se haibase ngasigi Sabbath school digi aikoina tamjasi
David waits on the Lord patiently. Aduna David na ishor ngonda kuina khangbiba ki thamoi adu ma laiki. Ma kuina khangki ning thogi singasan phamdri phawba. Sumai na ngasi gi parada haye. Ai koina beans hawai tharak pu oiro hawai mubi pu oiro. Ai koina hek tharaga mo koisi am thu na hawgalai. Ko hek tha ki badi am thu na hawgalai. Aduga lai ai koina oak tree gumba uyung panbi gumba yamna panbi achauba thaba matam dadi mokoi ase hawgalak pase matam change. Ngasai gi hawai ai koina hawai thara hawai mubi tha ki bada sat hawgalak pado mokoi gi mara ase laibak manung da phachana chung sin da bane aduna nonglai nong se lak pakari kari hek tawba tara bade hek ta mokoi gi punsi se tel hek ta ken thai mara do phajana manung da changdra bagi maramda adubu ngasai hawgalak pada yamna matam changna hawgalak ki ba uyung panbi upanbi achauba sing adudi nonglai nong se kayana phur bu ma se kuina lepangame maramde mara do yamna chu sin kharbanina aduna masigi example digi aikoina lawgadabase aikoigi punsida ishor ngonda aikoina nijaba matamda ishorna aikoigi Nija pa khuding do hek PB de haina ekoi warau gumse hek PB de haina ekoi chingna gumse ishor de ekoi chathok gumse maram di ishor na sunga sai bo ngasai hoje hai ki bugum na ekoi gi bor PB ga do base ngasai gi uyung panbi gi marana leibak makha da phachana chet na ta ki ba deep rooted to ki ba adugum na ekoi gi punsi de su mana PB ga do ri ba bor asina ekoi bu kuina lephan bangam ni nga haina ekoi gi prathna sing ishor na matam changna ngai ba su oiram gani ha ba sai ekoi na khanse adun ngasai ge hawai mubi panbi gumna sat hawgalar ga tugdo bage mot pudi ishorna nangi prathna asinga se hek khombir ga nang hayeng amuk tugdo bo oirabdi matam kuirabusu khara kuina ngairaga hawgalakpa matamda matam sangna wang chawna hawgatpa aduna phaye khallaga aikoi ge prathna khombi de base God is doing something better mana aigi damakta henna phajaba adu pigdo bagi ngairaga leibani haibigi asada aikoi ngaiba ngamba oise haibase su aina amuka haijaning bani Elijah the problem of rushing ko aduna hojik ti David na kayam queen ngai ki bra ma se kayamuk ishor gi promise aduda ma se ngai ba ngam ki bra habda khoina ukre adubu kri tawe Elijah se de ma rushing yamna thuna pamba hekta ishor bu concern tawdraga magi apamba de hek chathop ge problems kara Elijah ge punsi da khoina uba phange khoina say 1 Kings chapter 8 da Mount Carmel the talk about Todok ko Balgi Jezebel ge party ga adugi Todok ki adugi matung aduda kari tawre ishor na ma se asengba ishor ne have to utpi kare Elijah ge sacrifice adu sarga de ge kumlaga maina lawbi kare aduna false prophets ngasai ge Baal ge prophets sing adu bu na koi ge ishor ase aran bani haina Elijah na makoi bu loina hatopi kare wari adu khangkre aduna madudagi ekoina khanba ya o Elijah gi punsida magi thajabase yamna kankhalani hen ishor da naksin ba yare maramdi ishor na magi mitmakta da uhan kre magi irat puja adu ishor na lawbi kre phatba mi singbu sihan kre aduna ishor na aibu nungsi bire khalaga magi thajabase hen kankhalaga hen checksillam gani haibse ekoina khanba ya adu ichin ni naw sing ekoi loina khange magi punsida he heard suddenly something that terrified him Magi punsida akibagi karigumba wapau khara hek taba matamda magi punsi ase ta change tawki Jezebel na kari haye magi prophets mayam adubo hatopi khibagi maramna hayeng masigi pumphang mapta ainang bo hat kani habagi wapau ase sandok kharba matamda madugi wapau ado Elijah gi na kong de hek taba matamda he was terrified ki khre girga he wanted to die masi ba pamlam ki haine ishor ngon da ma changjede adubo ma kirga ma chen ba hoki eko in 1 Kings chapter 19 give verse 1 through 9 adu da pa ba kande Elijah ran for his life without the concern of God ishor ai kri to ura kramai to sir haina ishor da hangbugi mota Jezebel gi wadu hectar ga he rush magi apam da sat tawrga ma chen ki magi punsi hinga chen ki adubo ishor na ma bu thadok pi ki de eko in wari du khange God came searching for him and said, Ishor na mabuti balarga sumaina haiki 1 Kings 19 gi 9 aduda what are you doing here Elijah nang mapham asida kri tawraga leibra Elijah haina Ishor na thiraki ma Ishor bu lang thokram daga chen khraban adubu
ishorna mabu thiraga nang asida kari tawraga laibra haina haiki evidently masidiga ekoina ubase Elijah's fear caused him to run and find him in the wrong place magi mana ishor ai kramai tawra haibagi tanja phawba mongonda thoktabase kari gira haraga magi punsida magi thamoida akibaduna ngamkhra aduna Elijah gi punsida waiting patience haibase khra watpagi maramna magi akiba aduna ngamlaga mabu puraga chelaga aranba mafam ishorna pamdaba mafam magi akibaduna ngamlaga chen khrabagi maramna ma ishordigi ngakna thaithokhi habada aikoina uba phang aduna masigi Elijah gi wari digi aikoina phangbasidi karira haraga when we rush aikoina hatu na hek tawrabade ishor kari tawra haina ishor gi concern adu aikoina ngaidrabade ishor gi timing adu aikoina yengba ngamdrabade we can very easily find ourselves in the wrong place aikoisu Elijah gumna aranba mafamda aikoi lairamba aikoi thengnagani hai haibige arthadi ishorbo aikoi ngaiba haitraga aikoina pangchen chelaga aikoige aningbada tawrabadi soidana khudong thiba mafam aduda tagani haibase ngasigi Elijah gi wari diga aikoina uba phange aduna Genesis 16 gi verse 1 to 3 da paba kanda Sarah ondringaida Abraham na Abraham ondringaida Abraham gi nupi Sarai na she was in rush to get a baby angang pokna na ba angang laina na ba mana ishorgi promise adu mana ngaiba ngamdraga mana hatu tawraga magi met Hagar adubu magi nupa Abraham da sinaraga Hagar da angang pokhibugi wari adu khange aduna Sarai she was in rush magso ishorgi mangda chen ba misang amane ishorna nangi blessing pigani habdu ngaiba ngamdaba hekta loning ba aduna mana ishorbu mateng pangbagi wakhanda henna advance tawningai mana Hagar adubu introduce tawraga angang lai han kibugi wari adu aikoina khange adubu ishorna kari haibi ki maduda aikoina loina khangkre amuga Judges chapter 14 verse 1 to 3 da pabaganda Samson gi wari Palestine gi nupi Timnat gi nupi launa na ba magi mapa mamana adu tawgunu haina thengla phaba housing mak ai gi ngangbi haina he was in rush magsu yamna ishorgi mangda chatlaga magi apamba duna ngamlaga mana chingkibagi magi punsi da kari thokibra haibda aikoina loina uba phange New Testament account di yemakanda Acts chapter 9 give verse 1 adu di yemakanda Saul before he became Paul he was in rush to kill God's people ishor gi mi singbu hanna bagi ma he was in rush yamna thuna chathokpa mi ama oirami kadai da laibra ishor gi boxing do Jews sing do kadai da laibra Pharisee sing do kadai da laibra haina haninga yamna thona pana yamna mang chatna mahakna leader oina adugumba yamna thona phaba yamna athuba nupa ama oina ishorgi mayokta thabak tawramki adubu ishorna mabu Damascus ke lambida mabu convert tawbiki haibadusu aikoina uba phange aduna Elijah gi punsida Sarai gi punsida Samson gi punsida amasung Saul gi punsida thokiba pomnamak se aikoina yengle harga aikoi gi punsida ishor gi timing adubu uba ngamdraga ishor ase kuina khangbiba adugumba ishor ne haibda aikoina uba ngamdraga aikoina apamba do hek thungdraba kanda aikoi gi punsida aikoi gi apamba duna aikoi bu ngamhalaga aikoi gi akiba duna ngamhalaga ishor ngonda concern tawdraga aikoi gi apamba do aikoina rush tawraga hatu aikoina thabak pang thokpa matamda kari mangba lay kari tongja balay kari karamba ishorgi aduda ishorgi kari correction laibra haibado mokoi singi wari dege aikoina uraga aikoi so mokoi gumna rush tawdaba ko adubu ishor ngonda ngaiba haibase aikoina loina leiba thabani aduna mokoi gi punsi they all get negative impacts in their life Samson da so ko Sarai gi punsi da so even Apostle Paul gi punsi da so ngai ba hai tabagi Elijah gi punsi da mokoi gi punsi da kri negative impacts kharadi adumak phangki haibase aikoina uwe aduna Elijah gi punsi asida aikoina tamjagadaba sidi we should never rush aikoina hekta khumang chausinba natraga hekta mang changsilaga aikoi apambadu thuna phangninga hotnaba ase tawroidabani adubu rather we should wait on God ashorgi ishor ngonda aikoi ngaiba tamba tabani ishorgi matam adu aikoina uba ngamba tabani habase ngasigi lesson na aikoi bo takpiraga lei
iroi loibada Thursday gi portion aduda aikoina yengba kanda kari tawbra harga learning to take delight in the Lord ishor ngonda thamoi harauna laiba haiba ase aikoina tamjagadabani haina hai Psalm number 37 gi verse 4 da ningthau David na karamaina hai take delight in the Lord and he will give you the desires of your heart ishor da nang harauba pen thokba adu hayo adu oirabadi nangi thamoi gi apamba pumnamak adu ishor na pibigani haina ningthau David na Psalm number 37 gi verse 4 da haibiragalay so what does it mean to take delight in the Lord ishor ngonda ekoi pen thokba haiba harauba haiba haibase karira haibado ekoina amuk yengsi Psalm 37 gi verse 8 da cease from anger curse not sauganu mi bu serap tawgunu haina ningthau David na ekoi bu tambiragalay hoje hai gi bugumna miyoibagi natural response natural tendency de aikoi bu kanagumba na hekta asoiba tawbirabadi aikoi di sauraga aikoi se lande haina aikoi justify tawninga defend tawninga hek tawe adugumba matamda madu tawbagi mohta ningthau David na kari hai nang kibagi wakhal laiganu nang ishor bo thajaw aduga ishor ngonda nang ing tapna nang ngaiba ngamba adu oyo aduga sauningba mibu serap tawba pumnama se thado is quite opposite ko yamna tongan bagumna aikoina uba yai adubu masising ase aikoigi punsida cultivate tawba tabani habase ngasige parana aikoibo utpiraga to take delight in the Lord means ishorngonda aikoi harauna thamoi penthokna leiba haibage arthadi krira simply don't get upset nang thamoi pen the bus howning ba adu leiganu adugumba mayam adu phadaba ngammo haibane because maramdi krigi God is your God and he is working for you ishor ase nangi ishor ne nang mana nangi damakta thabak subiraga lei phaningai subiraga lei habdo nang khangu hai ko aikoi ngonda ngai ba haibase leidrabadi kuina khangbi ba gyo madugumba quality ado aikoi ngonda leidrabadi mina hekta nangbu maran siba matamda nangbu hekta chairakpa matamda hekta saungning bu wakhan asina kupsille harga aikoi bu justify tawninga honarakpa matamda aikoi ishor ase kanara ishor ase aigi dabak da lepi gni haibdo kawraga aina leptrabadi aigi mi leitre hana ishor bu na thairaga aikoi hekta aikoi khakta justify tawninga gi wakhan adu lai madu mayam do tawdraga nangi ishor ase nangi nai kanagi ishor su nate nangi ne aduna nangi damak mana phaningai tawbiraga lei habdo khallaga nang sauningba mayam adu phadaba tammo haibane ishor ngonda harawba haiba haibase ko ekoi gi asawba du bo phadaba ngamba to take delight in the Lord means ishor ngonda ekoi pen thokna harawna leiba haibase dikarira that will live in a state of perfect trust ishor ngonda ekoi gi thajabase pora langsinba Oh, kari tawrabsu thogliba pumnamakse ishorna khangeda ishorna aigi damakta defend tawbiganida ishorna aibu justify tawbiganida itomta natena aigi damakta ishor layena haibdo aikoi perfect trust aduda aikoi chango haibagi damakta masise ishorna aikoi bo take delight in the Lord ningthau debina ishor ngonda nang harauba hayu haibane ishor ngonda aikoi karigi harausera maramdi makte aikoi ki ishorni maramdi madi ingam ngambane mana kaidongai dusu aikoi bo mangna na bakri su siloi haibase ngasigi parada Conclusion da the Lord is not pleased to have us fret and worry ourselves out of the arms of Jesus. Ellen G. White writings, selected messages, book 2, page 242 the high birgale as yam pazay. Ko aikoi Jisu Christ gi pambom da aikoi leina as ai kari thokdra ai bu mina ngam khargadra ai bu mina huran khargadra ai bu mina hato khadra hai bagi ki ba do leibase ishor na pamde hai amuka hanai ge Jisu Christ gi ingam ngamba Jisu Christa taibang malem pumnamak pu sembiba pot pumnamak ki mapu oiriba adugumba amagi pambom da aikoi leina taibang pangi ngahak tangi oiba forcing asibo aikoi ki ganu haina selected messages da Sister White na Holy Spirit na insin bibagi makhada ibiraga lay hoi isin inaw sing aikoi Christian oikraba Jisu Christ ba aikoi gi personal savior oina aikoi changraba mayam aikoi gi damak da Jisu Christ lay aikoi si Jisu gi pambom da aikoi se lay krabde mana aikoi bo macha oina pamkhat pi krabne adu erede aikoi krisu ki ningai leite haibase amuka hai ninge aduna aikoi ngonda ki ba lay roi se ngai ba hai se shor ngonda ka Patience is a key characteristic of the end-time remnant church or remnant of God. Aduna kuina khangbi ba
ngaiba haiba haibse ishor ge akon ba singlup da laigidaba adugumba lamchat sajatne hai akoina Revelation 14 ge verse 12 ta kri hai here is the patience of the saints sarga chatkadaba ishor gi mi singe kuina khangbi ba adu laye adudi kanara here are those who keep the commandments of God and have the faith of Jesus Jishu Christ gi Jishu Christ ba ikoi gi ishor ne haina thajaba amasung mahaki ya thangtara adubu chetna laiba singe kuina khangbi ba adu laye hai aduna ishor gi lem hauba singlup akon ba singlo sarga changada ba mi singe quality makoi gi lamchat makoi gi characteristics se karina utkadra harga patience koina khangbi ba aduna utkani hai ngasi aikoi ishor gi akon ba singlup ne haina aikoi pongthok na haijaraga leirabaso remnant church ne haina aikoi yamna kanna lauraga leirabaso aikoi ngondu kuina khangbi ba adu leidrabade mina nangbo hekta maran sirakpa matamda nang nasan defend tawninga haina nang bong bong hekta hairam labade ishor gi timing adubu nang na uba ngamdraga hekta rush tawraga nangi apambada nang na chatlam labade nangonda patient leite adu erabade nang ishor gi remnant church adu da nang leitri habse aikoi bu ullaga lei aduna ichini naw sing aikoi gi punsida khwaidagi maru oiba lamchat ngasigi Sabbath school gi matung ina aikhoida losin gudaba sidi kari rarga patience long suffering waiting ngai ba haiba kuina khangbi ba yamna wara basu madugi maraktang ngai ba ngamba haibagi lamchat ase aikoi ngonda leikhraba matamda aikoi se ishor gi remnant church lem hoba khandokraba singlup aduda aikoi changba ngamgani haibse aikoi na tamsin jase aikoi karigi damakta patience kuina khangbi base aikoi karigi damakta laishira karigi damakta aikoi yamna masise darkar oibra ko adore because you have been waiting for almost 2000 years for your savior to return maramni chahi lising ani ahum mari manga aikoi changlaga ngairaga laikhre Jisu Christa lakpa ado ko Jisu Christa ge second coming ase lakadore habse aikoi na kuina chahi kaya ge mamang di hairaga lakre ngasi su ngaiduna lakle and you will be waiting at least 2000 years more maram di amuka Jisu Christa ge dongai lakadra habse aikoi khangde lising chahi lising ani hena natraga sahi lising mari oina natraga sahi jama oina aikoi amuka ngai khi ge dobu su matam leiri aduna maram oiraga aikoi kuina ngairaga lakre Jisu hojik phau laktre amuka aikoi kuina ngai khi ge ni Jisu lakna ba kai kam kuina ngai khi gedra haibda aikoi haiba ngamde aduna maram oiraga ngaiba haiba patience waiting haibse Christian gi punsida aduk ki matik darkar oye haibse ngasi gi para asina aikoi bo sengna uhanbi masi ure hairaga aikoi gi punsida patience kuina khangba ngambagi adugumba lamchat adu aikoi develop tawba ngamba oisi aduna ngasi ge parana aikoi bu takpiri base waiting in the crucibles awa anang kaya gi marak aduda aikoi ngai ba haibase aikoi gi lamchat adu Christian ge lamchat adu oi hansi haibase aina haijaning bane aduna the fruit of the Holy Spirit is long suffering Galatians 5:22 da thoi aseng bagi mahai adude kuina khangbi ba asini ko haina hai aduna aikoi kayamu Christian tawrabaso aikoi kayamu ishor gi yathang adu ngaklabaso aikoi ngonda kuina khangbi ba adu leirabdi nang ishor gi yathang adu su mapung phana ngang pangamloi nang Christian su phajana tawba ngamloi aduna aikoi ngonda khangbi ba leidaba ishor gi timing adu uba ngamdaba ishor ase khangba haiba ishor ne kuina ngai bi ba ishor ne habdu uba ngamdraba amasung ishor gi blessing adu bu nang na ngai ba ngamdraga hector rust tawraga nangi apambada thabak tawkraba aikoi ne Elijah gi punsida ukhre amasung amuka David ki punsida ishor gonda ngai jabagi atong ba se krira habdu aikoi ne ukhre mase pumna mak se aikoi ngonda leire hairaga aikoi gi punsida thawai aseng bagi mahai long suffering kuina khangbi ba ngai ba haibagi mahai adu aikoi gi punsida panbu oisnu madu panle hairaga Jisu Christa lakpa ngairaga leiba punsida awa anang kaya gi marakta thawai aseng bagi mahai oina o madugi nupi de madugi nupade or madu gi singlup adu di khangbi ba haiba ngai ba haibagi quality lamchat ase makhoida lei ko haibda mi mayam na uzabasu oisnu ishorna tabi khraba mayam da borpi na bire hairaga madugumba yamna maru oikraba thawai aseng bagi hai ado aikoi loina makki punsida panba ngamlasnu haibase aina mayam da haijaning bani ishorna mayam bo bor piba oisino